Prime Minister na Manipurda Yengliba Mityeng Karmba Mityengno khandokpa mathau tai. Bharat ki Prime Minister Narendra Modi na lan gi awaba maisa nanglaba Manipurda handak laklamba atugi kanaba karino haibasi Manipur miyamna wahang oirakli. Tawbagi su Prime Minister da Manipurda laktuna Churchanpur amadi Kanglada miyam tinba mifamda wanganglamba matamda Manipurda thokliba lalasi athuba matamda loisilagani. Manipur ki apun saktam thugaiduna separate administration pibagi wafam leite. Manipur ki apun saktam thugaina honarak papum namak Bharat lengakna singjagum leptuna thengnagani haiba wafam amata phongdoklam khide masina Bharat lengakna Manipurda Yengliba Mityeng karino Manipurda se Bharat ki citizen ama oidabra haina khalanabagi achoba maram ama oihalli masina Manipur miyamna Bharat lengaki mafamda pendaba amade warobi sanga si noma hengalakpa haibadu oiri tasengna hairabada Manipurda leiriba tongan ba furup singa sigi manungda maitai furupna masagi maramda masida maning tamna satchaba ngamdre Bharat ki citizen kudimakna national highway singda amade masagi maramdamda maning tamna satchaba kanana su athingba leite adubo Manipurda di kuki lalhoba singna buffer zone amade red zone haina laukthokuna athingba thamkhibadagi mitai singna chathok chasin tawba ngamdaduna leiribani Oidiba Pibamasi Bharat lengakna ifong phong urabasu maram sengna khanglabasu ngasi fawa athingba thamliba kuki lalhoba singi mathakta karigumba ain gi oiba thabak amata laukhatana leibasina kuki lalhoba singna satharakliba anti national oiba thabak asida phong sakot labra haibaki wahangama hausik songthorakli Manipur gi ima oibi nupi singi luk kayana national highway da free movement tawbi yahalu haiduna wakat mifam satharakpa phawbada Bharat ki prime minister na tabidan laithokliba siyamna lali maduna Bharat lengakna Manipurda Yengliba Mityeng asidi Manipur masa sing asi Bharat ki citizen amanati haibatu fonga takpani haiba yai hausik prime minister na Manipur gi hankraba matungda makom isormakni khanjaba BJP gi MLA kayana prime minister ki khongsat asi mahiyanba khongsat ni haiba romda penthokhtuna leibagum tawribasi yamna lali maduna miyam gi mihut oiriba MLA sing amatoina punsinduna Bharat lengakna Manipur miyam da Yengliba Mityeng asi karino haibatu ikchang thauna prime minister hangpham thoi lonena Manipur thokliba lalasi athuba matamda loisanamgi thaudang ado mapi mapa oiriba Bharat lengakna launaba aikhogi MLA singna amatoina miyamga khusamnaduna Bharat lengaki mafamda taksinpham thoi maduna tana hausa oiriba phiba masida Manipur miyam asum leiba tarbadi kangkhulegi linkhatpa ngamdana patuna kangdona mangba haibadu oirgani masina mitai khunai asi pura mutpa haibadu oirgani haibadu khangna khunai asi kannabagi tamak lofam thokpa thaudang ado aikhogi miyamgi mihut oiriba MLA singna amatoina punsinduna lofam thoi masingam drabadi miyamgi mihut MLA sing oina leirubi kanataba haibadu tagani outer ki MP oiramba Dr. Lorho Forse National People's Party Da Yaokhre Outer Manipur Parliamentary Constituency ki MP oiramba Dr. Lorho S. Forse National People's Party Da Yaokhre Silongda leiba NPP ki headquarter da pangthokpa thoramamada party asigi president su oiriba Meghalaya ki Chief Minister Konat K. Sangma Forse bu taramna oki thoramadu Konat K. Sangma na hai ki Dr. Lorho Forse kumba matam sangna miyamgi thawal tawduna laklaba lusingba mana NPP da yaurokpana maram oiraga party asigi mapangal hena kangkhalagani dong sadaba kya mayoknaba tarabasu NPP na awang nongpok londom ki kachin kuya yongna miyamgi thawal tungnaba honaduna lakli maduna maram oiraga party asida awang nongpok londom ki miyamna nongmanomgi thasaba hengalakle awang nongpok londom ki miyamga samnaduna miyamgi yaifanaba tharong kya lokatuna lakhiba Dr. Lorho Forse ka khusamnaduna One Voice One Notice haiba NPP ki pandama si phangnaba hanba leitana honakni haina sokornat ye sangman phong dokhe politics ki lamda Manipur ki top masak ama lei haina paladuna NPP ki losingba aduna hai ki Manipur da khundari ba tongan ma kanglup kyana sagot pa misak ama oiba maram Dr. Lorho Forse ka khusamnaduna awang nongpok lamdam sakot hanaba honaba da NPP na mangjen thaba thaudang lawrgani NPP na awang nongpok lamdamda khundarabi miyamgi apunba platform piri haina paladuna Konat K. Sangmana haiki leikidraba purno ajitok Sangmana awang nongpok lamdamda khundariba miyamgi apama pumnamak phanganaba thaurang kya lakotlami wakhalona sida yumpam oiraga NPP hairiba party asi linkat khibani nga city party asi awang nongpok lamdamgi kasin kaya sinba thungna masa mareng phandok khibaga lonena mapangan kanba political party ama oirakle thauramadu da Dr. Lorho na haiki NPP na awang nongpok lamdamda khundariba yalomi singamadi tribal community pumnamaki yaifanaba tharang lokolakpada angamba thaudang logani yelo phurup singna lamdam asida amatoina khusamnaduna laikidraba purno ajitok sangmagi miyeng san wakalon pumnamak thabak onthoknaba honabagi tangai phataba lai thauramadu da NPP ki national working president James K. Sangma party asigi Meghalaya ki state president oiriba deputy chief minister Preston Tinsong party ki senior member sing Manipur unit ki working president Sheikh Nurul Hasan amadi Panmei Janghemlung su saruk yakhi